poppy yan thatpagi mingda JUF na cookie zo miyam de attack chatharapani habagi wafam se phungdoli masi cookie zo na phungdorpada khoi cookie zo sing na mafam amata da poppy thaba leite JUF na chathari ba thawong ase kanglu phuruki marakta pamda ba thodok thokna bagi irang sagat pani haina phungdolagli osa sai matang de kamaina yengbe hauki wafam duni adum sidi kanoni engage ni akai word exchange tawna bani engage of words ko adu mai exchange tawna ri bani makoina madugi matang de allegation counter allegation tawna ri bani achumba karino aranba karino haibasiti akai after throughout investigation ko sabsana investigation tawrakan da khanga da bani ana maram ama phobal laitana cause ama phobal laitana kanna chaina bagi maram tholakpa haibasi so adu thokte kanna chaina ba thori ba balance ki weba initiative lai se kaigomba cause kharadi lairabani aphong bara natraga phong dabara cause kharadi lairabani ko adu masi akoi da adumba laite haibasi mo gi counter claim amani haibata clarification haigata clarification amani aduga somaina poppy cultivation tawi haibasi chu allegation amane ko masi kanana chumimo kanana lalibno haibasi akoi after throughout investigation the sabjana khanga damni akoi na haining bodi amaborsu nakalani makilo singna akoi peacefully akoi fasana negotiate tawna ba wari sanana ba aduga akoi through tongan ba forum da na tongan channel da akoi shanti gi weba understanding ama pragna ba gi weba aduma initiative lokat pinana ba akoi maikai dagi koi kalbani makilo singda appeal tawjage ya nungai